ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯆꯦꯟꯕꯤꯑꯁꯤꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯂꯧꯉꯥꯛꯃꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛꯇꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯁꯤꯔꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯅꯤ ꯃꯍꯩ ꯈꯨꯟꯖꯥ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯝꯄꯥꯛꯇ ꯁꯤꯔꯒ ꯂꯩꯔꯤꯕ ꯊꯝꯕꯥꯜꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯊꯨꯛ ꯊꯨꯛ ꯂꯥꯎꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯤ꯫ ꯊꯧꯔꯤ ꯌꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯉꯛ ꯁꯝꯃꯗꯤ ꯃꯁꯥꯗꯨꯗ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯌꯦꯠꯁꯜꯂꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯊꯧꯔꯤꯗꯨꯅ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯀꯥꯆꯤ ꯀꯥꯔꯣꯡꯗꯨꯗ ꯁꯟ ꯏꯔꯣꯏ ꯌꯥꯝꯅ ꯃꯉꯥꯎ ꯊꯤꯕ ꯁꯟ ꯏꯔꯣꯏꯕꯨ ꯈꯨꯄꯨꯟ ꯊꯤꯅ ꯄꯨꯜꯂꯝꯕꯒꯤ ꯃꯑꯣꯡꯗꯅꯤ ꯄꯨꯜꯂꯝꯂꯤꯕ꯫ ꯑꯣꯠ ꯅꯩꯔꯒ ꯃꯁꯥꯅ ꯌꯥꯗ ꯀꯟꯕꯤꯅꯕ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯂꯒ ꯁꯤꯈꯤꯕꯒꯤ ꯃꯑꯣꯡ꯫ ꯃꯁꯥꯃꯛꯀꯤ ꯐꯅꯦꯛ ꯑꯗꯨꯗ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯄꯥꯜ ꯊꯣꯛꯆꯜꯂꯝꯕꯒꯤ ꯄꯨꯡꯂꯨꯞ ꯂꯨꯞꯂꯝꯂꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯌꯥ ꯑꯗꯨꯗꯒꯤ ꯏ ꯑꯣꯔꯣ ꯇꯥꯔꯤ, ꯃꯃꯤꯠ ꯑꯅꯤꯃꯛꯇꯨꯁꯨ ꯆꯣꯡꯊꯣꯛꯀꯗꯕꯒꯤ ꯏꯔꯥꯎ ꯂꯥꯎꯊꯣꯛꯅ ꯄꯥꯡꯂꯒ ꯂꯩꯔꯤ꯫ ꯉꯥꯡꯁꯪ ꯉꯥꯡꯕ ꯁꯤꯡꯂꯤ ꯀꯌꯥꯅ ꯃꯃꯤꯠꯁꯨ ꯊꯟ, ꯃꯁꯝꯗꯨꯁꯨ ꯄꯨꯡꯐꯥ꯫ ꯃꯗꯨ ꯎꯕꯗ ꯑꯁꯤꯕꯗꯨꯕꯨ ꯂꯧꯊꯧ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯅꯗ꯭ꯔꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯇꯇꯥꯏ ꯑꯣꯏꯔꯕꯅꯤꯅ ꯊꯝꯕꯥꯜꯒꯤ ꯍꯛꯆꯥꯡꯗꯨꯕꯨ ꯂꯧꯊꯔꯒ ꯀꯨꯏꯅ ꯄꯟꯊꯥꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯤ ꯑꯃ ꯃꯊꯟꯅꯇ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯁꯝ ꯃꯔꯨ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯇꯣꯝꯅꯇ ꯂꯩꯌꯦ꯫ ꯃꯄꯥꯅꯤꯄꯥꯁꯨ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯆꯦꯅ ꯄꯤꯕ ꯉꯝꯗꯕꯗꯒꯤ ꯌꯥꯏꯁꯅꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ, ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯅꯤꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯣꯛꯆꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤ ꯑꯃ ꯃꯁꯥ ꯌꯥꯝꯅ ꯀꯣꯝꯖꯔꯝꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯊꯟꯅꯇ ꯉꯥꯏꯕꯒꯤ ꯑꯁꯤꯛꯄ ꯅꯪꯕꯗꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯇꯦꯡꯕꯥꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯕꯗ ꯑꯉꯥꯎꯕꯤ ꯑꯣꯜꯂꯔꯦ꯫ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯕꯒ ꯂꯣꯏꯅꯅ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯜꯂꯛꯂꯤ꯫ ꯂꯟ ꯊꯨꯝ ꯑꯁꯦ ꯑꯩꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯣꯟꯊꯣꯛꯂꯦ ꯍꯥꯏꯔꯒ ꯏꯄꯥ ꯃꯥꯏꯀꯩ ꯄꯥꯡꯈꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯇꯥ ꯀꯨꯟꯖꯕꯤꯅ ꯑꯐꯕ ꯊꯕꯛ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯕꯨꯁꯨ ꯃꯉꯣꯟꯗ ꯇꯥꯟꯅꯍꯜꯂꯔꯦ ꯍꯥꯏꯔꯒ ꯊꯋꯥꯏ ꯊꯠꯍꯟꯈꯤꯕꯅꯤ꯫ ꯀꯅꯥꯅꯗꯤ ꯈꯪꯅꯗꯦ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯇꯥ ꯀꯨꯟꯖꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯏ꯫ ꯃꯍꯥꯛ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯁꯤꯈꯤꯕ ꯅꯠꯇꯦ꯫ ꯁꯤꯡꯕꯗꯒꯤ ꯁꯤꯡꯂꯕ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯒꯅꯤ? ꯂꯝꯁꯤ ꯀꯅꯥꯗ ꯌꯣꯟꯒꯅꯤ? ꯋꯥꯈꯜꯗꯨ ꯈꯟꯅ ꯃꯍꯥꯛ ꯂꯝꯁꯤ ꯌꯣꯟꯁꯜꯂꯝꯒꯗꯕ ꯁꯦꯜꯗꯨꯕꯨ ꯄꯨꯔꯒ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯌꯥꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤ ꯊꯤꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯌꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯌꯥꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯔꯦ ꯍꯥꯏꯔꯒ ꯎꯒꯤ ꯄꯥꯛꯁꯤ ꯑꯆꯧꯕ ꯁꯦꯜ ꯍꯥꯞꯐꯝ ꯑꯗꯨꯃꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤ, "ꯕꯦꯝꯃ ꯃꯦꯝꯃ, ꯅꯪꯒꯤ ꯏꯪꯈꯣꯜꯒꯤ ꯆꯦ ꯆꯥꯡ ꯑꯁꯤꯕꯨꯗꯤ ꯁꯨꯔꯔꯦ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯕ ꯉꯝꯂꯣꯏꯕꯣ." "ꯃꯥꯃꯥ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯃꯥꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯨ ꯍꯣꯡꯈ꯭ꯔꯦ, ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯍꯛ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯍꯨꯠꯄꯨꯗꯤꯅꯦ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯔꯕꯁꯤꯅꯤ." "ꯏꯕꯦꯝꯃ, ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯤ꯫ ꯅꯪꯗꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯁꯦꯜ ꯊꯨꯝꯗꯗꯤ ꯃꯆꯥꯅ ꯑꯣꯏꯐꯝ ꯊꯣꯛꯏꯅꯤ꯫ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩ ꯁꯦꯜ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯆꯥꯅꯨꯄꯤꯗꯨ ꯃꯗꯨꯕꯨ ꯊꯤꯌꯝꯂꯔꯦ ꯍꯥꯏꯔꯒꯅꯦ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯒ ꯃꯥꯒꯤ ꯆꯤꯟꯋꯥ ꯆꯤꯟꯇꯣꯛ ꯑꯃꯗꯤ ꯈꯨꯕꯤ ꯁꯣꯏ ꯂꯧꯍꯧꯒꯗꯣꯔꯤꯕꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏꯕꯣ ꯏꯕꯦꯝꯃ." ꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯤ ꯑꯃ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯗꯅ
Thangna mikupta mangol ukong tendo da ngarari hairaga mai thong aduda nok fet singna noki. Mahangna kari taurakaduriba kari amu ohelakaduriba haibadudi kanana khangba. Nungthilgi nungsa itharaka matam aduda kunjilgi yum tompok aduda. Hemba maki mama thaba amadi loina bi yaisna makhoi om mangol da family. Yaisnaga thabaga na ensangmal. Hemana phak aduda famlare hairaga. Ima ai kariguma matang hangningba kuirabani. Handakne ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯤꯗ ꯁꯣꯛꯇꯅꯕ ꯆꯪꯂꯛꯇꯅꯕ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏ? 이봉아, ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩꯅꯦ. ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤ ꯊꯪꯅꯕ ꯈꯨꯜꯗꯁꯨ ꯃꯉꯥꯏ. ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯨꯁꯨ ꯃꯁꯥꯅ ꯐꯠꯇꯕ ꯇꯧꯕꯒꯤ ꯃꯍꯩ ꯍꯧꯖꯤꯛ ꯄꯥꯜꯂꯗꯅ ꯁꯤꯈ꯭ꯔꯦꯗꯅ. ꯀꯅꯥꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯧꯔꯤꯕ? ꯏꯃꯥ, ꯑꯗꯨꯒꯤꯗꯤ ꯏꯇꯥꯎ ꯂꯩꯈꯤꯗꯕ ꯀꯕꯤ ꯍꯣꯏꯒꯤ ꯈꯨꯜꯁꯦ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯈꯨꯝ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯈꯨꯟꯄꯥꯛ ꯌꯥꯏ ꯍꯥꯏꯗꯅ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗ ꯂꯩꯕꯒꯨꯝ ꯇꯧꯕꯅꯤ. ꯅꯍꯥꯟꯋꯥꯏ ꯏꯇꯥꯎ ꯀꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯃꯍꯥꯛꯅ ꯈꯨꯔꯨꯝꯈꯤ. ꯑꯃꯥꯏꯕ ꯀꯨꯟꯖꯣꯗꯤ ꯃꯈꯣꯏꯅ ꯀꯤ ꯍꯥꯏꯗꯅ. 이봉아, ꯑꯁ ꯃꯗꯨ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯄꯣꯠꯅꯤꯗ. ꯑꯩꯈꯣꯏꯅꯗ ꯆꯦꯛꯁꯤꯟꯅ ꯂꯩꯔꯒ ꯂꯣꯏꯔꯦꯁꯦ. ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯥ ꯊꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯒꯦꯅꯦ? ꯍꯦꯃꯁꯨ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯏꯁꯅꯥꯅ ꯏꯃꯥ, ꯏꯇꯥ ꯊꯝꯕꯥꯜꯒꯤ ꯃꯤꯁꯤꯗꯣ ꯃꯌꯥꯝꯅ ꯉꯁꯥꯏ ꯉꯥꯡꯅꯕꯗꯣ ꯑꯩꯁꯨ ꯇꯥꯍꯧꯏ. ꯇꯥꯕꯗ ꯇꯨꯕ ꯁꯨꯡꯏꯗ. ꯃꯍꯥꯛꯀꯤꯗꯨꯕꯨ ꯇꯁꯦꯡꯅ ꯃꯁꯥꯅ ꯁꯤꯒ ꯌꯥꯎꯅ ꯁꯤꯕꯗꯤ ꯃꯥꯟꯗꯦ. ꯏꯕꯦꯝꯃ, ꯂꯥꯏ ꯇꯤꯟꯅ ꯌꯦꯠꯂꯔꯒ ꯁꯤꯕꯒꯤ ꯃꯑꯣꯡꯅꯤ ꯂꯩꯔꯝꯂꯤꯕꯗꯣ. ꯀꯅꯥꯅ ꯈꯪꯕꯅꯣ ꯀꯕꯤꯒꯤ ꯊꯋꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ. ꯍꯦꯃꯅ ꯅꯠꯇꯦꯗ ꯏꯃꯥ, ꯏꯇꯥꯎ ꯀꯕꯤꯒꯤ ꯊꯋꯥꯏꯅꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯗ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯐꯠꯇꯕ ꯃꯁꯥꯗ ꯂꯥꯏ ꯑꯃ ꯇꯣꯡꯂꯝꯒꯅꯤ. ꯃꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯌꯨꯝꯊꯪꯅꯔꯤꯕꯁꯤꯁꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯌꯨꯝ. ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕꯁꯨ ꯃꯈꯣꯏ ꯌꯨꯝꯗ ꯇꯣꯡꯂꯝꯕꯗꯣ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯇꯣꯡꯁꯤꯜꯂꯒ ꯃꯉꯣꯟꯗ ꯑꯣꯜꯂꯝꯂꯕꯗꯤ ꯀꯅꯥꯅ ꯈꯪꯕ? ꯈꯪꯗꯦ ꯏꯃꯥ, ꯑꯁꯤ ꯑꯅꯥꯒꯤ ꯋꯥ ꯁꯥꯟꯅꯒꯨꯝꯁꯤ. ꯂꯩꯔꯤꯕ ꯈꯨꯜꯃꯛꯀꯤ ꯈꯨꯟꯗꯥꯅꯤ. ꯌꯨꯝꯅꯒ ꯌꯥꯝ ꯀꯨꯡꯅ ꯇꯥꯕ ꯑꯣꯏꯗꯤ ꯐꯩ. ꯂꯟꯇꯛ ꯃꯤꯅꯒ ꯌꯥꯝꯗꯕꯅꯤ. ꯑꯩꯗꯤ ꯅꯨꯡꯁꯥ ꯄꯨꯡꯊꯤꯗ ꯊꯤꯗ ꯏꯃꯥ. ꯊꯕꯥꯅ ꯇꯥꯅꯤꯡꯗꯦꯍꯦ. ꯅꯨꯄꯥ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯊꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ. ꯑꯁ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯤꯗꯤ ꯏꯃꯥ ꯑꯩꯁꯨ ꯀꯤꯔꯤ ꯄꯣꯠꯅꯤꯗ. ꯑꯇꯩ ꯃꯤꯒꯤ ꯑꯣꯏꯔꯕꯗꯤ ꯀꯤꯕꯤꯗꯕ. ꯁꯨꯝꯅ ꯍꯧꯖꯤꯟꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯔꯦ. ꯍꯟꯗꯛ ꯃꯔꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯂꯥꯏ ꯇꯤꯟꯒꯤ ꯃꯃꯤ ꯑꯃꯗꯤ ꯊꯦꯡꯅꯩ ꯈꯣꯠꯅꯩ ꯍꯥꯏꯕ ꯇꯥꯗ꯭ꯔꯕꯗꯨꯗ ꯊꯥꯕꯜꯅꯒ ꯐꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯍꯦꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯊꯥꯔꯒ ꯐꯝꯅ ꯃꯈꯣꯏ ꯍꯪꯆꯤꯠ ꯂꯥꯡꯂꯤ. ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯏꯕꯤ ꯑꯃ ꯊꯥꯕꯁꯨ ꯇꯦꯡꯀꯣꯠ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯤ. ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕ ꯃꯆꯤꯟꯁꯦ ꯄꯨꯡꯁꯥꯗ ꯆꯥꯅꯤꯡꯉꯤ. ꯂꯣꯔꯛꯂꯔꯦ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯅ ꯏꯕꯦꯝꯃ ꯆꯥꯎꯁꯤ. ꯀꯩꯅꯣ ꯏꯃꯥꯁꯤꯕꯣ? ꯉꯁꯥꯏ ꯅꯨꯡꯊꯤꯜꯅꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯅꯋꯥꯞꯇꯣ ꯑꯩꯅ ꯍꯦꯛꯄꯅꯤ. ꯆꯥꯛꯄꯨ ꯆꯥꯔꯕꯗꯤ ꯇꯨꯝꯅꯤꯡꯉꯤ. ꯃꯤꯠ ꯅꯥ ꯁꯤꯡꯅꯅꯕꯅꯤ ꯍꯥꯏꯗꯅ ꯆꯥꯔꯤꯕꯅꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯍꯩ ꯔꯥꯁꯤ ꯈꯔ ꯆꯥꯔꯒ ꯃꯤꯠ ꯁꯤꯡꯍꯟꯗ꯭ꯔꯕꯗꯤ ꯄꯨꯡꯇꯨꯝꯗ ꯇꯨꯝꯕꯗ ꯏꯁꯥꯁꯤ ꯑꯝꯕꯨ ꯀꯥꯔꯦ. ꯁꯨꯝꯅ ꯍꯥꯏꯅ ꯂꯩ. ꯍꯦꯝꯕꯗꯤ ꯑꯁ ꯏꯃꯥ, ꯏꯪꯗꯨꯝ ꯏꯪꯁꯜꯂꯛꯂꯤꯗ. ꯍꯛꯆꯤꯛ ꯂꯥꯡꯕ ꯀꯥꯏ. ꯃꯩ ꯇꯤꯛꯂꯨꯗꯣꯔꯤꯕꯅꯤ ꯉꯁꯤ ꯄꯨꯡꯒꯥ ꯆꯪꯉꯒ. ꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯈꯖꯤꯛ ꯐꯪꯂꯛꯏ. ꯃꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯗꯨꯒꯤ ꯈꯥ ꯊꯪꯕ ꯏꯪꯈꯣꯜꯒꯤ ꯋꯥꯡꯃꯗꯗꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯁꯝꯅꯔꯕꯅꯤ. ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯧꯕꯨꯛꯁꯤꯡꯗꯨ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯃꯩ ꯆꯥꯛꯈꯠꯅꯔꯛꯂꯤꯕꯗꯨ ꯎꯔꯦ. ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯌꯥ ꯈꯥꯅ ꯌꯦꯡꯂꯤ. ꯂꯥꯎꯕ ꯈꯣꯡꯕꯁꯨ ꯇꯧꯗꯦ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯩꯁꯤꯡ ꯑꯗꯨ ꯃꯁꯣꯡ ꯐꯟꯕ ꯃꯈꯩ ꯖꯔ ꯂꯣꯏꯅꯃꯛ ꯋꯥꯏꯅꯔꯛꯇꯨꯅ ꯃꯩꯆꯥꯎ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯗꯨ ꯆꯥꯛꯈꯠꯅꯔꯛꯂꯤꯗꯣ
ꯃꯗꯨꯗꯒꯤ ꯍꯦꯟꯕꯅ ꯃꯩ ꯁꯥꯛꯂꯦ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯊꯣꯡꯒꯥꯜ ꯑꯗꯨꯝ ꯊꯣꯛꯂ ꯂꯥꯎꯔꯤ ꯃꯍꯥꯛꯅ ꯂꯥꯎꯕꯒ ꯂꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯄ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯤꯜ ꯑꯗꯨꯗ ꯄꯤꯛ ꯁꯣꯟꯅ ꯂꯣꯏꯅꯃꯛ ꯊꯜꯂꯛꯂꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯆꯦꯟꯊꯣꯛꯅꯔꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯆꯦꯟꯊꯣꯛꯅꯔꯒ ꯌꯦꯡꯅꯔꯤ ꯑꯗꯨꯕꯨ ꯂꯧꯔꯛꯇꯨꯗꯗꯤ ꯆꯪꯕ ꯉꯝꯗꯦ ꯃꯩꯁꯤꯅ ꯍꯦꯛꯇꯃꯛ ꯑꯣꯅ ꯊꯣꯏꯅ ꯆꯥꯛꯄꯅꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯐꯧꯕꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯕꯁꯨ ꯃꯇꯝ ꯈꯖꯤꯛ ꯉꯥꯏꯅꯔꯒ ꯈꯨꯟꯕ ꯑꯣꯏꯔꯕꯁꯨ ꯂꯣꯛꯄ ꯈꯣꯝꯖꯤꯟꯕ ꯑꯣꯏꯔꯕꯁꯨ ꯇꯧꯒꯦꯗꯅ ꯈꯟꯅꯔꯤꯕꯅꯤ ꯍꯌꯦꯡꯁꯤꯗꯒꯤ ꯍꯧꯔꯒꯦꯗꯅ ꯑꯗꯨꯒꯗꯤ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯣꯛꯄ ꯐꯪꯗꯈꯩ ꯍꯦꯛꯇꯃꯛ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯄꯨꯡꯆꯥꯛ ꯆꯥꯛꯈ꯭ꯔꯦ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯈꯨꯟꯖꯥ ꯂꯧꯃꯤꯁꯤꯡ ꯑꯗꯨ ꯈꯣꯡꯒꯩ ꯀꯞꯅꯔꯤ ꯀꯔꯤꯕꯨ ꯄꯥꯝꯕꯩ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯅꯗꯤ ꯈꯪꯗ ꯎꯗ꯭ꯔꯤ ꯀꯨꯟꯖꯕꯤꯒꯤ ꯂꯧꯐꯝ ꯑꯗꯨꯗꯤ ꯃꯩ ꯆꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯁꯝꯅꯕꯁꯨ ꯁꯝꯅꯗꯦ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯐꯖꯅ ꯄꯥꯜꯂꯤ ꯐꯧꯁꯤꯡ ꯑꯗꯨ ꯊꯦꯡꯂꯔꯕ ꯄꯨꯡ 12 ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯃ ꯆꯪꯅꯈꯤ ꯑꯅꯤ ꯆꯪꯅꯈꯤ ꯂꯩꯔꯛꯇꯨ ꯄꯨꯡꯆꯤꯛ ꯆꯤꯛꯂꯛꯂꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯂꯝꯕꯤ ꯑꯗꯨꯗ ꯀꯞꯇꯅ ꯂꯩꯔꯤꯕ ꯃꯁꯤꯗ ꯍꯦꯝꯕ ꯃꯃꯥ ꯊꯥꯕ ꯌꯥꯏꯁꯅꯥ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯆꯪꯅꯔꯛꯂꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥ ꯊꯥꯕꯗꯤ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯗ꯭ꯔꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯈꯣꯏ ꯂꯧꯃꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯗꯨꯅ ꯍꯦꯝꯕꯅ ꯍꯥꯏꯕꯗꯒꯤ ꯌꯥꯏꯁꯅꯥꯒ ꯃꯃꯥ ꯊꯥꯕꯒ ꯑꯣꯏꯅ ꯍꯤꯞꯍꯟꯈ꯭ꯔꯦ ꯃꯍꯥꯛ ꯃꯊꯟꯗ ꯀꯥꯗꯨꯗ ꯍꯤꯞꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤꯠ ꯑꯣꯏꯔꯣꯝ ꯄꯥꯡꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯑꯣꯏꯔꯦ ꯍꯦꯝꯕ ꯃꯍꯥꯛꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯉꯥꯟꯗꯅ ꯅꯣꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯒ ꯂꯩꯔꯝꯂꯦ ꯏꯃꯨꯡ ꯑꯁꯤꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜꯁꯨ ꯇꯥꯗꯦ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯊꯣꯡꯗꯣ ꯁꯕꯥꯛ ꯐꯪꯉꯩ ꯍꯥꯡꯇꯣꯛꯂꯒ ꯂꯩꯔꯝꯃꯤ ꯏꯃꯥ ꯌꯥꯏꯁꯅꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯦꯟꯊꯣꯔꯛꯏ ꯃꯔꯥꯡ ꯂꯩꯔ ꯈꯨꯜꯂꯛꯇ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯃꯥꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯅ ꯉꯛꯅ ꯃꯊꯕꯥꯛ ꯌꯩꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯨ ꯈꯨꯟꯖꯥ ꯀꯌꯥ ꯐꯤꯕꯝ ꯃꯑꯣꯡ ꯆꯥꯗꯅ ꯃꯁꯥꯒꯤ ꯊꯣꯡꯒꯥꯟꯗ ꯁꯤꯔꯝꯕ ꯀꯣꯡꯒꯥꯏ ꯌꯥꯎ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯁꯤꯔꯝꯕ ꯀꯌా ꯌꯥꯎ ꯃꯔꯤꯜ ꯇꯥꯗꯅ ꯈꯨꯟꯖꯥ 50ꯃꯨꯛꯀꯤ ꯆꯥꯡꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯃꯗꯨꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯕꯨ ꯀꯣꯟꯗꯅ ꯄꯨꯡꯀꯞꯇ ꯀꯞꯂꯤ ꯃꯌꯨꯝꯗ ꯊꯥꯡꯁꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯤ ꯃꯁꯥꯃꯛꯀꯤ ꯂꯧꯕꯨꯛ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯁꯤꯔꯝꯕꯁꯨ ꯌꯥꯎꯔꯤ ꯀꯔꯤ ꯇꯧꯔꯕ ꯍꯛꯆꯥꯡ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯪꯉꯛꯄꯅꯤ ꯃꯈꯣꯏꯗꯤ ꯃꯌꯥ ꯀꯥꯅ ꯋꯥꯟꯊꯗꯦꯗ ꯈꯥꯛꯄꯅꯤꯗꯣ ꯊꯥꯕꯗꯤ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯀꯠꯂꯛꯇꯨꯅ ꯌꯥꯏꯁꯅꯥꯅ ꯏꯃꯨꯡꯗ ꯄꯨꯁꯟꯈ꯭ꯔꯦ ꯍꯦꯝꯕꯗꯤ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ ꯃꯇꯦꯡ ꯄꯥꯡꯂꯨꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯀꯟꯅ ꯇꯦꯡꯊꯥ ꯅꯣꯏꯅ ꯀꯞꯂꯤꯕꯗꯨ ꯍꯦꯝꯕꯁꯨ ꯇꯥꯔꯦ ꯎꯔꯦ ꯂꯩꯕ ꯉꯝꯂꯔꯣꯏ ꯈꯨꯜꯁꯤꯗ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯕ ꯑꯣꯏꯔꯒꯅꯤ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯩꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕꯁꯨ ꯉꯟꯅ ꯀꯥꯏꯅꯔꯦ ꯏꯆꯥꯁꯤꯅ ꯀꯅꯥꯅ ꯊꯥꯛꯄꯤꯒꯅꯤ ꯍꯣꯞ ꯇꯥꯗ ꯍꯥꯏꯗꯅ ꯂꯥꯎꯅ ꯀꯞ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯪꯗ ꯊꯥꯡꯇꯣꯛꯅꯈꯤꯕꯁꯨ ꯀꯣꯡꯒꯥꯏ ꯌꯥꯎꯏ ꯑꯉꯛꯄꯅꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯃꯪꯗꯨꯗ ꯑꯃꯒꯤ ꯂꯣꯏꯔꯒ ꯑꯃꯒꯤ ꯄꯣꯠꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯄꯔꯦꯡ ꯁꯥꯅ ꯉꯥꯏꯅꯕꯒꯤ ꯐꯤꯕꯝꯗꯨꯕꯨ ꯑꯣꯏꯔꯦ ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯈꯨꯜ ꯑꯁꯤ ꯍꯣꯡꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯍꯦꯝꯕꯁꯨ ꯀꯨꯏꯅ ꯂꯩꯊꯔꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯣꯏ ꯃꯤꯍꯨꯜ ꯆꯤꯡꯒꯨꯝ ꯆꯦꯡꯒꯥꯅ ꯑꯀꯤꯕ ꯑꯃꯁꯨ ꯌꯥꯎꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜꯗꯨꯗ ꯃꯍꯥꯛ ꯃꯁꯤ ꯂꯦꯡꯗ ꯎꯈꯣꯡ ꯇꯤꯟꯗꯨꯅ ꯉꯥꯔꯒ ꯐꯝꯂꯤ ꯃꯌꯥꯏ ꯀꯥꯗꯨꯗꯅ ꯋꯥꯟꯊꯗꯨꯅ ꯀꯞꯂꯔꯤꯕ ꯀꯅꯥꯕꯨ ꯊꯥꯕ ꯌꯥꯏꯁꯅꯥꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯀꯟꯅ ꯇꯦꯡꯊꯥꯔꯤꯕꯗꯨꯕꯣ ꯌꯥꯔꯦꯁꯦ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯏꯔꯦꯟꯖꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯁꯤ
ꯄꯨꯝꯅꯃꯛꯁꯦ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯅ ꯇꯝꯂꯛꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯁꯨ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯁꯨꯝꯅ ꯊꯣꯛꯂꯨꯗ꯭ꯔꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯋꯥ ꯃꯩꯁꯥꯛ ꯇꯥꯕ ꯀꯣꯡꯒꯥꯏ ꯌꯥꯎꯔꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯅ ꯂꯩꯔꯝꯕ ꯄꯤꯛꯇꯛ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯀꯔꯝꯅ ꯑꯁꯨꯛ ꯊꯨꯅ ꯍꯣꯡꯈꯤꯕꯅꯣ ꯈꯪꯗꯦ ꯁꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯤꯡꯉꯦꯜ ꯀꯣꯟ ꯈꯨꯜ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯒꯅꯤ ꯏꯕꯦꯝꯃ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯒꯅꯤ ꯍꯦꯝꯕꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯗꯨ ꯋꯥꯈꯜꯗꯤ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯝꯕꯁꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯝꯂꯤꯕꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏ ꯇꯤꯟꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯃꯈꯣꯏꯅ ꯊꯣꯛꯍꯜꯂꯛꯂꯤꯕ꯭ꯔꯥ ꯃꯁꯤꯅꯆꯤꯡꯕ ꯋꯥꯈꯜ ꯀꯌꯥꯅꯤ ꯈꯜꯂꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯩꯅ ꯉꯔꯥꯡ ꯌꯦꯡꯕ ꯃꯇꯝꯗ ꯀꯨꯟꯖꯕꯤꯒꯤ ꯂꯧꯐꯝ ꯑꯗꯨꯗꯤ ꯃꯩꯅ ꯋꯥꯏꯅ ꯆꯥꯛꯄ ꯎꯗꯦ ꯃꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯥꯂꯥ ꯄꯔꯕ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯌꯥꯏꯁꯅꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯄꯥꯈꯠꯅ ꯊꯣꯡꯆꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯂꯒ ꯀꯧꯔꯤ ꯃꯃꯥ ꯊꯕꯥꯁꯨ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯀꯧꯔꯤ ꯃꯄꯥꯡꯒꯜꯗꯤ ꯌꯥꯎꯗ꯭ꯔꯦ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯌꯥꯏꯁꯅꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯉꯝꯗꯦ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯁꯪꯂꯤ ꯀꯣꯟꯖꯦꯜ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯒ ꯃꯈꯨꯗ ꯊꯥꯡꯒꯠꯂꯦ ꯍꯥꯏꯔꯒ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯌꯦꯡꯂꯤ ꯂꯥꯞꯅ ꯎꯔꯔꯤ ꯀꯨꯟꯖꯕꯤꯒꯤ ꯂꯧꯐꯝꯗꯨꯗꯤ ꯃꯩꯅ ꯅꯛꯅ ꯁꯝꯅꯅ ꯆꯥꯛꯂꯤꯕꯗꯨꯕꯨ ꯁꯝꯅꯗꯅ ꯍꯧꯖꯤꯛꯁꯨ ꯃꯀꯥ ꯂꯥꯝꯅ ꯐꯧ ꯆꯔꯣꯡꯁꯤꯡꯗꯨ ꯌꯥꯟꯊꯗꯅ ꯄꯥꯜꯂꯒ ꯂꯩꯔꯤ ꯃꯗꯨ ꯂꯥꯞꯅ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯁꯤꯗ ꯆꯤꯡꯅꯕ ꯀꯁꯨꯝ ꯃꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯀꯔꯤꯅꯣꯝꯗꯤ ꯁꯣꯏꯗꯅ ꯂꯩꯔꯤ ꯁꯤ ꯍꯥꯏꯈꯤꯕꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯈꯨꯜꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯧꯗꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯈꯨꯗꯛꯁꯤꯗ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯄꯣꯔꯔꯦ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯑꯁꯣꯝꯗ ꯊꯣꯛꯅꯔꯛꯄ ꯌꯥꯎꯏ ꯊꯪꯅꯕ ꯈꯨꯜ ꯑꯁꯣꯝꯗ ꯌꯨꯍꯣꯡꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯥ ꯏꯟꯗꯣꯟ ꯀꯗꯥꯏꯗꯅꯣ ꯏꯕꯨꯡꯉꯣ ꯍꯦꯝꯕ ꯂꯩꯍꯩꯗ꯭ꯔꯦ ꯈꯨꯜꯁꯤꯗ ꯏꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯔꯤꯕ ꯃꯁꯤꯁꯨ ꯌꯥꯎꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯉꯁꯤꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯊꯥꯗꯣꯛꯂꯒ ꯊꯪꯅꯕ ꯈꯨꯜꯁꯤꯗ ꯂꯩꯕꯗꯨꯗ ꯌꯨꯝꯍꯣꯡ ꯍꯧꯔꯒꯦ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯏꯕꯨꯡꯉꯣ ꯍꯦꯝꯕ ꯅꯪꯉꯣꯟꯗ ꯄꯤꯔꯝꯂꯕꯅꯤ ꯅꯪꯒꯤ ꯁꯨꯝ ꯑꯣꯏꯖꯍꯧꯔꯣꯀꯣ ꯈꯨꯔꯥ ꯅꯠꯇꯤꯌꯦ ꯀꯔꯤꯒꯤꯅꯣ ꯈꯨꯔꯥ ꯍꯣꯏ ꯌꯨꯝꯍꯣꯡ ꯑꯣꯏꯗꯣꯔꯤꯕꯁꯤꯗꯤ ꯅꯃꯥꯛ ꯍꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯆꯠꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯍꯧꯔꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯆꯥꯛꯂꯛꯂꯤꯕ ꯃꯩꯔꯤꯁꯤꯗꯤ ꯅꯪꯅ ꯃꯨꯊꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯊ꯭ꯋꯥꯏꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅꯤꯡꯂꯕꯗꯤ ꯅꯃꯥꯒ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯒ ꯄꯨꯔꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯊꯨꯅ ꯆꯦꯜꯍꯧꯔꯣ ꯁꯤ ꯍꯥꯏ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯆꯠꯂꯁꯤ ꯂꯥꯎ ꯃꯄꯥ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯤ ꯏꯁꯥꯁꯤ ꯏꯄꯥꯏ ꯍꯧꯔꯦ ꯍꯅꯨꯕꯗꯨꯅ ꯃꯉꯛ ꯁꯝꯗꯣ ꯍꯥꯏꯔꯝꯂꯒ ꯑꯁꯣꯝ ꯂꯧ ꯂꯩꯔꯤꯕ ꯀꯨꯟꯖꯕꯤꯒꯤ ꯂꯧꯐꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯏꯪꯒꯤꯠ ꯇꯧꯈꯤ ꯃꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯃꯆꯥ ꯅꯤꯄꯥꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯈꯨꯠ ꯁꯝꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯒ ꯄꯣꯌꯣꯝ ꯊꯥꯌꯣꯝꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯠꯈꯤ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯄꯥꯈꯠꯄ ꯏꯀꯥꯏꯕ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯃꯥꯗꯨꯗꯤ ꯋꯥꯟꯊꯗꯅ ꯌꯥꯏꯁꯅꯥꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ ꯍꯦꯝꯕꯅ ꯏꯃꯥ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯅꯨꯄꯤ ꯏꯃꯥꯁꯦ ꯐꯃꯨꯡꯗ ꯄꯨꯁꯜꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯁꯤ ꯃꯁꯥꯁꯤ ꯀꯟꯅ ꯆꯣꯛꯊꯈ꯭ꯔꯦ ꯋꯥꯈ꯭ꯔꯦ ꯑꯁꯤꯅ ꯑꯣꯏꯔ ꯃꯇꯥꯏ ꯐꯔꯦ ꯄꯨꯝꯅꯃꯛ ꯁꯥꯐꯔꯒꯗꯕꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅ ꯑꯌꯨꯛꯁꯤꯒꯤ ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯒꯅꯤ ꯅꯪ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯇꯥꯍꯦꯝꯕ ꯑꯩꯗꯤ ꯄꯨꯡꯐꯥꯗ ꯐꯒꯠꯂꯤ ꯏꯃꯥꯁꯤꯕꯨ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯇꯥꯍꯦꯝꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯤ ꯅꯪꯕꯨ ꯏꯃꯥꯁꯦ ꯐꯖꯅ ꯑꯃꯨꯛꯇꯪ ꯃꯁꯥꯁꯦ ꯄꯣꯊꯥꯍꯜꯂꯒ ꯃꯔꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯅꯤ ꯃꯃꯥꯗꯨꯕꯨ ꯍꯦꯝꯕꯅ ꯊꯥꯡꯖꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯤꯅ ꯁꯦꯟꯅꯍꯜꯂꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤꯕꯅꯦ ꯇꯧꯔꯤꯕꯗꯨ ꯆꯥꯛ ꯊꯣꯡꯒꯠꯄ ꯌꯥꯗꯦ ꯍꯦꯝꯕ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯥꯛꯇ ꯊꯣꯡꯒꯠꯂꯤ ꯑꯂꯨ ꯈꯔ ꯉꯥꯟꯁꯤꯟꯈ꯭ꯔꯦ ꯃꯦꯠꯅꯅꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯅ ꯃꯪꯒꯣꯜ ꯃꯆꯤꯗꯨꯗ ꯂꯦꯞꯂꯒ ꯌꯦꯡꯂꯦ ꯑꯀꯣꯏꯕꯗ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯅꯤꯄꯥ ꯑꯃꯈꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ
mi khara-kharasu kunsila somda po'yom tayom tauraga masa-masagi sangi manamda hapayaw sangari matakta hapayaw tauraga yung akibasu yam yaw. Mama, kari layrage. Ibungo hemba, nama laybra. Imado, masanungay tabadagi pothali kari layrabage. Ibungo, isido yamna wazarabani. Adunane, kulasi taduglaga aishu hausik yumhonglagadaban. Imong sungay na hauraban. Nakoy supo yom tayong da yomlo. Kulasi tadug na chalasibungo. Karigumba nanggi mama na lontok na kangba wahay kaya layne. Masi mahay dagi pao yung narpadagi kangban. Karino, mama na haybiri ba sibo? Ibungo, lay kita ba ay ko'y mayam na yung may taki ba do lay traba matungda? Kunjodo, maral layamdre ni bungo. Kari ay ba mama? Maral layamdre. Hausik maral layri ba si? Aniso ba yung may saki ba do? Maming pawo panangdi. Maduni. Mahaki yung tang na bagi machindagi ay ko'y kang larap labanin. Mahak puti yung may taba do da secret na. Ado po, mahak na sana na batin mo lay mo sing na do na ni kula sida ko ay naklibas. Kunjo na di hingling matamda. Fat kidraba miyo ito po kanna mayok na nabakot na rami. Kunjo po su mahak na khat po oy doriman. Kari hay ba mama? Tao kunjabi na ay nachindudapan gano ni mamindo. Saso ay matamsit hingtakragani. Isi ito hamok tawag doro. Laklari ba ang awasi tabagi di ningon matsapi ba matsani. Mari ado magkitang ditong madumak na hayrariban. Parapchang silaga, imado wakal tarabra ito na hanglubada, mamado di wakal taramle. Ibo nga, ay wakal tay. Kanila hiragay na, ngihakpot harambani. Kanano lakli ba ito po? Ima, mapala toksi, mama ang udo, law. Law, toksi. Toglay, samaga, angaw na. Isya, kula sila yaydre. Kontak lang sila ka daw rin. Nawaso, mufam si tadok lagat chat ka daw ba niya? Hoy ilay famamaso, sila ragani. Kul ako marilala layra ba ni? Ado da pun na isya sulay minarosi. Isya hoy kaktab, yung doon poksi nila haw ba, ay ko'y pokning silom na sa pangamaroy. Kunjo lay kita ba to maralay ramdre say, mahag na ko'y bukan binanabako na rami. Maralay riba di ani subagi yung may chak pa do, maduoy ram ni say. Mana sana rin balay ito na ni ay ko'y bukausik hat ka turibasi. Ado taro ba dahil baso yung hongning mamsupoy. Lai tinhay basi dabo sama panggal mayok nga bayaro ba natin. Dubo, hay liba dubo nokfet taong napakumla itabana. Ibo nga ngaw. So. Yupadi, nupinang hambani. Noong mata na sini hay na haybo. Yang birak-kirap. Tawdo amatok pa da sangak pa natin. So, natunas sa irani. Isiri niya, layra bini. Adumak, yung sidalayaw na kangsahoge. Yaroy ni siya, naupada sa ibining basabiyo, aduboy siya. Sala sida na ay kaloy na to na. Nati yung nga. So. Kasi ngang bada kang nasi. Nungay na layo. Ay po niya, nahan ngay kao ba doon nga siso adumak kao na sat ko. Ay sunungay na palahoge. Si hay ba dagi angaw mamay mamik ngagsangang na tokri. Maak na di pudi puning bani makoy sibu mafamasidag. Adubo taba ni yakiri. Taba masila duda soli solawi. Masini hay na nuhong matasuning simbirak taba. Ay kisira ba awana taba da susang birak taba. Matunang ang ni hay na. Hausik ta nung sisan masada na sangay bani na masi. Ibo nga nang mumasidaga mamaga kaurunuda. Ima, mamangaw na hayriba sibu sumdabrane. Ay wakandadi sumyay tinakal. Salo adudi, natuji pura kapot yom tawraga na matung inakro. Ay kapta talagya hoge. Ay kanhasyo kide. Ito nata, nasing na palhoge. Kung sige miyo ipom na magsat krabaso, ay di kulti tadok na salay. Dumok lahawani. Ima, adugi na tiyaywani. Taning de, ibe ma. Ay, potake imong dapo siya lang.
ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯥꯏꯁꯅꯥꯁꯨ ꯃꯅꯦꯝꯕꯨ ꯄꯨꯁꯤꯜꯂꯒ ꯆꯪꯈꯤ꯫ ꯑꯁꯣꯝꯗꯅ ꯃꯤ ꯑꯃꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ꯫ ꯃꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯃꯅꯤꯡ ꯃꯌꯥ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯜꯂꯤ꯫ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯌꯨꯝꯗꯣ ꯏꯍꯥꯡ ꯍꯥꯡꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜꯁꯦ ꯇꯍꯥꯡ ꯇꯍꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯅꯍꯧꯔꯦ꯫ ꯑꯁꯤꯕ ꯌꯥꯎꯕ ꯏꯃꯨꯡꯁꯤꯡꯁꯤꯁꯨ ꯑꯁꯤꯕꯗꯨ ꯄꯣꯠꯂꯣꯏꯂꯝꯂꯒ ꯆꯠꯅꯈꯤꯕ ꯊꯣꯡꯅꯈꯤꯕ ꯀꯣꯡꯒꯥꯏ ꯉꯥꯛꯇꯅꯤ꯫ ꯍꯦꯃꯁꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯔꯛꯂꯒ ꯀꯔꯤ ꯀꯝꯗꯧꯅꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯠꯂꯔꯤ꯫ ꯌꯨꯝꯊꯣꯡ 5ꯃꯨꯛꯇꯪ ꯑꯣꯏꯒꯗ꯭ꯔꯥ ꯃꯈꯣꯏꯒ ꯄꯥꯔꯔꯒ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯈꯨꯜꯅꯒ ꯄꯤꯛꯄꯅꯤ꯫ ꯂꯝꯄꯥꯛ ꯑꯁꯣꯝꯗꯗꯤ ꯄꯥꯛꯈ꯭ꯔꯕ ꯎ ꯋꯥꯁꯨ ꯍꯧꯗꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯈꯛ ꯃꯁꯤꯗ ꯍꯧꯔꯤꯕꯗꯨꯕꯨ ꯌꯦꯡꯕꯗ ꯏꯁꯨꯛꯁꯨ ꯑꯀꯤꯕ ꯄꯣꯛꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯗꯣꯝꯗꯗꯤ ꯆꯪꯗ꯭ꯔꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯈꯥꯡꯅ ꯈꯥꯡꯅ ꯅꯤꯄꯥ ꯑꯃꯅ ꯅꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯃꯃꯥꯏꯗꯣꯟ ꯊꯣꯜꯂꯒ ꯐꯠ ꯌꯦꯡꯂꯨꯕꯗ ꯅꯤꯄꯥ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯃꯈꯨꯠꯇ ꯌꯨ ꯄꯥꯏꯔꯗꯨꯅ ꯌꯨꯗꯨꯕꯨ ꯂꯦꯞꯆꯤꯡ ꯂꯦꯞꯆꯤꯡ ꯁꯤꯡꯂꯔꯒ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡ ꯇꯥꯏ꯫ ꯅꯣꯛꯄꯕꯨꯗꯤ ꯅꯣꯛꯏ ꯍꯥꯏꯕꯕꯨ ꯃꯄꯤꯁꯨ ꯇꯥꯅ ꯑꯗꯨꯃꯛ ꯅꯣꯛꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏ꯫ ꯅꯨꯡꯉꯥꯏꯔꯦ, ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯄꯨꯟꯁꯤꯁꯦ꯫ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯈꯣꯏꯔꯤ ꯅꯐꯝ ꯇꯥꯐꯝ ꯊꯤꯉꯦꯜ ꯀꯣꯟ ꯊꯤꯉꯦꯜꯗ ꯂꯨꯞꯈꯤꯗꯧꯔꯦ ꯉꯁꯤꯗꯤ꯫ ꯉꯥꯏꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯍꯣꯡꯒꯗꯧꯕ ꯍꯣꯡꯍꯧꯔꯣ, ꯆꯠꯀꯗꯕ ꯆꯠꯍꯧꯔꯣ, ꯂꯩꯍꯧꯕꯁꯤꯡꯗꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ꯫ ꯑꯩꯃꯛꯁꯨ ꯆꯠꯍꯧꯗ꯭ꯔꯦ, ꯑꯗꯨꯃꯛ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯅ ꯊꯥꯡꯀꯠ ꯊꯥꯡꯀꯠꯇꯅ ꯌꯨꯗꯨ ꯊꯛꯂꯤ꯫ ꯌꯦꯡꯕꯁꯨ ꯃꯗꯨꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯡꯒꯣꯜꯗꯨꯗ ꯃꯃꯥꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯤꯍꯨꯜꯗꯨ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯏ꯫ ꯑꯀꯤꯕ ꯄꯥꯈꯠꯄ ꯌꯨꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯅꯦꯝ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ꯫ ꯇꯥꯍꯦꯝꯕ, ꯀꯗꯥꯏ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯑꯩꯅ ꯁꯣꯝꯗ ꯏꯁꯥꯁꯤ ꯅꯤꯛꯂꯤ꯫ ꯊꯕꯥꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯅꯤꯃꯧ ꯅꯪꯕꯣ? ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯌꯥꯏꯁꯅꯥ, ꯅꯪ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯛꯎ꯫ ꯍꯦꯃꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡ ꯆꯪꯈꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯤ꯫ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯍꯦꯝꯕ? ꯌꯥꯏꯁꯅꯥ, ꯈꯨꯜꯁꯦ ꯑꯩꯅ ꯀꯣꯏꯅ ꯆꯠꯂꯒ ꯌꯦꯡꯕꯗ ꯌꯨꯝꯊꯣꯡ ꯑꯩꯈꯣꯏꯒ ꯄꯥꯔꯒ 5ꯃꯨꯛꯇꯪ ꯑꯣꯏꯒꯅꯤ ꯌꯨꯝ ꯍꯣꯡꯗ꯭ꯔꯤꯕꯁꯤ꯫ ꯑꯁꯤꯕ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯌꯨꯝ ꯐꯥꯎꯕ ꯂꯣꯏꯅꯃꯛ ꯍꯣꯡꯅꯈ꯭ꯔꯦ꯫ ꯄꯨꯡꯆꯤꯛ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯄꯨꯡꯁꯥꯏ꯫ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯀꯣꯟꯊꯣꯡ ꯆꯩ ꯂꯣꯟꯁꯂꯝ ꯊꯣꯡ ꯂꯣꯟꯁꯂꯝ ꯂꯣꯏꯅ ꯊꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯉꯝꯒꯗꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠ ꯆꯩ ꯈꯔꯈꯛ ꯄꯨꯔꯒ ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ? ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯊꯣꯡꯒꯥꯜꯗ ꯌꯦꯡꯕꯗꯁꯨ ꯅꯃꯥꯇꯣꯟꯁꯨ ꯂꯩꯍꯧꯗꯦ꯫ ꯃꯍꯥꯛꯁꯨ ꯆꯠꯈꯤꯕ ꯃꯥꯜꯂꯦ꯫ ꯃꯁꯤ ꯍꯥꯏꯔꯨꯕꯗꯒꯤ ꯍꯦꯟꯅ ꯌꯥꯏꯁꯅꯥꯗꯨ ꯃꯛꯂꯥꯛ ꯅꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯀꯤꯈꯠꯂꯛꯂꯤ꯫ ꯇꯥꯍꯦꯝꯕ, ꯑꯩꯁꯨ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯀꯝꯗꯧꯁꯤꯒꯦ ꯇꯥꯍꯦꯝꯕ? ꯍꯦꯝꯕꯅ ꯑꯗꯨꯅꯤꯅꯦ, ꯏꯃꯥꯁꯤꯅ ꯌꯥꯗ꯭ꯔꯤꯕꯁꯤꯗꯅꯤꯅꯦ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯍꯣꯡꯗꯗꯅ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯌꯨꯝ ꯍꯣꯡꯐꯝ ꯂꯩꯇꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯩꯈꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯒꯤꯗꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯩ꯫ ꯈꯥꯔꯣꯝ ꯃꯥꯏꯀꯩꯁꯤꯗꯗꯤ ꯂꯩꯇꯦ꯫ ꯂꯩꯔꯝꯕ ꯀꯕꯤꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦꯗꯅ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯊꯪꯅꯕꯗꯒꯤ ꯊꯪꯅꯕ 3ꯁꯨꯕ ꯈꯨꯜꯗꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯂꯩ꯫ ꯑꯩꯒ ꯃꯗꯨꯁꯨ ꯄꯤꯛꯂꯤꯉꯩꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯏ꯫ ꯀꯔꯝꯅ ꯇꯤꯟꯅꯈꯤꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯂꯥꯛꯂꯒꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯗꯨꯃꯛ ꯌꯥꯎꯕꯅꯤ꯫ ꯅꯪꯅꯕꯨꯗꯤ ꯈꯪꯂꯝꯂꯔꯣꯏ, ꯅꯪꯗꯤ ꯃꯄꯥꯜ ꯀꯌꯥꯁꯨ ꯊꯣꯛꯇꯕꯅꯤꯅ꯫ ꯑꯗꯨ ꯇꯥꯍꯦꯝꯕ, ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯣꯡꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯁꯤ ꯌꯥꯗ꯭ꯔꯕꯁꯨ ꯇꯥꯍꯦꯝꯕꯅ ꯊꯦꯝꯂꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ꯫ ꯌꯥꯏꯁꯅꯥ, ꯏꯃꯥꯒꯤ ꯃꯒꯨꯟ ꯑꯩꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒ ꯑꯗꯨꯃꯛ ꯂꯣꯏꯅꯔꯒ ꯂꯩꯕ ꯇꯥꯕꯅꯤ꯫ ꯏꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯇꯣꯉꯥꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊꯟꯇꯒꯤ ꯈꯟꯕ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤꯁꯨ ꯈꯟꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯍꯣꯡꯁꯤ ꯍꯥꯏꯕꯁꯨ ꯌꯥꯔꯛꯄꯗꯤ ꯌꯥꯏ꯫ ꯊꯦꯝꯃꯒꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯣꯛꯂꯛꯏ꯫ ꯊꯕꯥꯗꯤ ꯄꯩꯊꯣꯛꯂꯒ ꯂꯩ꯫ ꯃꯍꯥꯛ ꯈꯪꯍꯟꯗꯕꯤꯗ ꯆꯥꯅꯤꯄꯥꯁꯤꯒ ꯃꯃꯧꯒ ꯋꯥꯔꯤ ꯁꯥꯅꯩ ꯍꯥꯏꯗ
yasanlakpagi matamni. Pungsik kanagisu miwakol manilkol tadi. Mamaga mahaki loinabigadi imungda laiki. Mahakna imungda laibadu ngamdri. Masyado layta mandadra. Mangolada thoralaga hanggat landat chale. Pungsik sikluraba sekwayabo makol tadraga matamasida. Lambi lamjawda ngasaygi hidak thakiba allado ngawraga law khongbogi makol tari. Himana asialsibo soidin phibam taroi tawisi. Aibu chatlaga themjinmana phadoibra. Yuri makhaduda kumthagi tawbaga. Nati imaga ai loinabi khaktaga langthoklamadi sumloi. Makisu imung manungdi lairibani. Soidina kauksinjakhisinida. Kanna law khong masada akiba mata laitam mapangag fudoki thokani ko tawrisi. Ai nungdi nungairoi dawita hanse. Thangnam mikupta ahaldugi nupi solarabi amakak lairibadana. Kana tahanaba lauribano mi laitrabasida mamsilak lela lai thoraklani changasi haidana chingsankibagum makhol amadi tak. Madudagi hembasu sapari. Singdi singsin kamalini matuna phari phai aishu mapal sida kuina leiba chomde sangage dai hairaga mahaksu prap changak matam sida khanghodi munga somda lairambi yaisina du kanna lori mangne thonglon chelaga changak kaidore idan selakpada urai Mama thaba phungana aduda khongrai sana phamlaraga masado thang inna hairaga machilladuda haidana sholaga leiramlibada ima changsel mama thaba na makoduna thak inthorei masado khaji khantoi madudagi yaisnada inge tauki hemana langunu pakhat kan hoida yaki matungda thaba lai tongbagi mawongda machilludo wahai pareng hai tharek ledo Taibang nawa uhibahu. Lamlen asipung ola basida mitku pantana laigano. Yaiwi tawai bu hingning labadi pungja pungsing naidana mafam masit haduk tuna chatlahuro kuntak lansiragani mapu mahaki nongdam chay thakrabani. Nama sibu langthok lam chatlahuro nama sibu khamba yararoi chatlahuro palem nama si aiga leihorage chatlahuro launi aduga kiki nok yasna aduti pakat pagaloina na tungda loli hembana api ising kita kaloso chalo yasna changselage ising malukal madudagi hembana ising aduna mamadu prang kiksen bada thabadu masada lekthari yemna changsilaga mamadu oi mamadu matamba adu mon khangraga phungana adu thip yemna yasna sakloira pranangba enjang thakali thuna loiselak lagi phai thuna loisenna baktawlo imagi hosiki mahongdo bukarino aishu khandi tubo hayingi nimittadi ay aseng makhangtok tabati yadaban ina sinari basi kok na bakita magta pakat pa magaloy na niyais na makini pa sidi namidangi tieng rapaw pa tumdi himba mamada bu sangli yais na di uiri tawri himba na napiya nangbu tumuni ay dum sangi ay tumbatali nambilam jaw sida Huira kaino kangga usul laktana ko. Lamui oirangani. Kul simi ke lalakpasida handak ti lamui tarabani. Nungtilgi matamdasu khoi gi yungi naka laboksida question sin bui. Lamui na khongi bani masi. Tumlo. Tahimba. Thong hangtokanu ko. Ni na phana hangto haibasu hangtokanu. Nang na masak phana khangpo oirasu. Aidi aingonda hairamdabi adumdaga hangtoklamladi Aidi shauni ko hangtuk loiba aini nakal je imaga putharosi aishune phamang sida uirarage shi hairaga mamaga maki loina vigatumankri mang ui shumna mangi uithabaga khonji lama mami sami yoi son thangna natarakle
Nakoy amata hingaroy. Aina sagadabagi ngayduna layralabani. Sagadabagi ngayduna layralabani. Nakoy kayam kuina mafam asida layba ngamagi yenge. haidana lapna tamna khonjel du chatkibagum tawi hemba mamit amuk khangpang panglei taramba khonjel du takidre hayende ta kunjabigi lafum du sanglaga ai kari laibagi haibadu khangtok taba yadabani magi lafum sida kari kumodi tawre laile haibai khangle tum thakra mali ni tawrisi pare aidi aying simadi tummaragi hairaga thoraklaga mayai kaadada mag faktu thararaga mamagi thongsin pala sumna ngararaga thongsa hosumdi yenglaga sumak lai matama sida mahak nahanwai mahakna pungkak saroko matamgi thaudok ama ningsingi matamdo laira khulakta u makak ani mayai yupi tharaga yen thauna masai mabu oina kangkhong inna sanaba matam Pairen thagi angaw bunang sitna hai humna sili. Angang karana toksu sem laga haibi tok suraga thumurok hapaga saba sanaba kongkain. Tamatu dadi laira kulak se angang nubine hekta sau sabani. Kadna kangkrong du thaurak li hairaga lairak te inbada nung sakrai kaya lairi batuda mafam sahau dadana kangkrong say yen thau du butik lari hairaga upsilaga tusan. Hembai ikai kangnani kapli. Tamatuda mahapu tapna hugat piraga masara tairi ipu singadubu kanthokpi kanano ni pahadu mani amaiba kunjoni duga maki makhazai dubu siklaga amaiba kunjona nipa macha kangkhong thaubi inbi sanariba na abrani nangbo khura naye ha 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 pharadawni Naku sidi I loi thok ledana si hairaga karigum laiwa ma sholaga makhudu da kamki madudagi I thoklam libdu sab launa khakri khura ai khoi pabaga hek loina badura mani adudi phare ya sanglaktringaida yumda sanghau ko lairakse lai makok yaudaba thokpa madu thengarabadi Ima kau nangdi haibani ko hairaga chati kari lai makok yaudaba hairaga mak sumayum tamna silaki hemba thaudok adu ningsing mamita mapita ta sing namak hembagi mapa lai khidabado kunjoga mari laina khibanati marai bak khibana hembagi mapa matam sadana nongaki adumak kunjona mahaki mapagi thokiba thaudok adumak Wakhal nungai tana magsu amuk tangdi thabagi mafamda sengdoke dana khangi adubu thabana makbu muba fattana lawbagi mong adumak yanjana tawbuda thabagi mafamda mak kuina faw maithong makalamna lepangam-chadi yumna sumhau khiduna khullasida thaudok fatta balai tingi mayam kaya thogakpadagi kunjona kupna yengsan thijanbadagi Kunjabi si lai sanay lai kautuk le haibadu khangbadagi mahang kunjabi bu amuk sinakibani kunjabi na tauba khoiramba sanaba lai khudingmak mahang namuk hanna lusangi masigi matung ina kunjabi na su khanglakpadagi kunjo na lai sanabi hek loibaga mahang namuk sanabani kunjogi matung inna mahak na khudum chanchin mahuraki thokliba tawribu mayam sina hanadagi amaiba oyarpu kunjoda laitil amabu thoklabadi mangunda kunjam yamna muba makpu hangoina lawba horkibani masi pumnamak kunjabina ngaktani wakalla sumna khanna matamdi hausin kibana nongale kol simiwa kol nil kol tadi yaishna ngantana hawlaga imungi thaba kaya loisinjari manem thabasu hawgali hembana mamada hai Ibunga, sangbudi sangbayay haiba ko. Karigum amadi layri haiba, imasu singnaba ko irabani. May kan na saglabado pauba, may samna matamaki lofam da lansandaba. Ato na ibunga, kunjabi lofam da di imana sanganingdi. Yay sinasu hairabli. Tada, sangbi ki bayaro. Sanggi hairabasu satki hairabasu, nanaw suloy na jarakani. Manaw yaw na sangbi bayaro. Yay sina. Ima
ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯅꯆꯥꯅꯅꯦ ꯐꯅꯅꯕ ꯂꯣꯏꯅꯃꯛ ꯁꯤꯟꯖꯔꯤ ꯑꯩ ꯍꯥꯏꯐꯦꯠꯇꯪꯗꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯒꯦ ꯃꯅꯨꯡꯗꯤ ꯆꯪꯖꯔꯣꯏ ꯑꯗꯨꯝ ꯀꯟꯅ ꯍꯦꯝꯕ ꯊꯣꯛꯈ꯭ꯔꯤ ꯌꯥꯏꯁꯅꯥꯅꯗꯤ ꯃꯉꯣꯟꯗ ꯌꯥꯖꯗꯦ ꯑꯗꯨꯕꯨ ꯍꯦꯝꯕꯁꯨ ꯆꯔꯥꯡ ꯈ꯭ꯋꯥꯏꯔꯥꯡꯅꯕꯗꯨꯕꯨ ꯀꯣꯛꯂꯔꯒꯦ ꯍꯥꯏꯗꯅ ꯂꯧꯗ ꯀꯨꯝꯊꯔꯛꯂꯤ ꯃꯍꯥꯛꯅ ꯂꯧꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯔꯤꯕꯗꯨ ꯑꯔꯥꯞꯄꯗꯒꯤ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗꯕꯨ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯏ ꯀꯨꯟꯖꯕꯤꯒꯤ ꯂꯧꯐꯝ ꯑꯗꯣꯝꯗ ꯍꯧꯁꯤꯡ ꯑꯗꯨꯕꯨ ꯁꯔꯣꯡꯁꯨ ꯄꯥꯏꯔꯒ ꯌꯦꯡꯂꯕ ꯃꯇꯝꯗ ꯈꯪꯍꯧꯗꯦ ꯂꯧꯔꯛ ꯑꯗꯨꯗꯒꯤ ꯁꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯃꯊꯟꯅꯗ ꯖꯔ 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 ꯏꯟꯈꯠꯂꯛꯏ ꯃꯗꯨꯕꯨ ꯍꯦꯝꯕ ꯃꯌꯥ ꯀꯥꯡꯉꯦ ꯉꯛꯅ ꯀꯦꯅ ꯌꯦꯡꯉꯤ ꯃꯤꯀꯨꯞꯇ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯀꯣꯏꯕꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏꯈꯩ ꯑꯃꯠꯇ ꯂꯩꯍꯧꯗꯕ ꯁꯔꯨꯒꯤ ꯃꯤꯇꯝ ꯉꯥꯛꯇ ꯂꯧ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯌꯨꯡꯂꯒ ꯂꯩꯔꯦ ꯍꯦꯝꯕ ꯃꯁꯥꯗꯨ ꯊꯨꯁꯨꯡꯅ ꯑꯁꯨꯝ ꯑꯁꯨꯝ ꯇꯨꯡꯍꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯑꯁꯤꯗ ꯀꯤꯕ ꯑꯗꯨꯃꯛ ꯐꯥꯎꯔꯛꯂꯕꯁꯨ ꯌꯦꯡꯅꯕꯗꯤ ꯍꯣꯠꯅꯔꯦ ꯃꯅꯨꯡ ꯍꯨꯠꯅ ꯁꯨꯝ ꯌꯦꯡꯁꯜꯂꯨꯕꯗ ꯐꯧ ꯆꯔꯣꯡꯁꯤꯡꯗꯨ ꯑꯃꯒ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯟꯅꯔꯒ ꯀꯤꯁꯟꯅꯅ ꯀꯤꯁꯤ ꯊꯥꯅ ꯍꯨꯛꯁꯟꯅꯔꯒ ꯂꯣꯟꯁꯤꯟꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯂꯤ ꯐꯧ ꯆꯔꯣꯡꯁꯤꯡꯗꯨ ꯂꯧꯁꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯑꯀꯤꯕꯒꯤ ꯈꯣꯟꯊꯣꯛꯇ ꯉꯔꯪ ꯂꯥꯎ ꯈꯣꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯂꯧꯐꯝ ꯃꯌꯥꯏ ꯑꯁꯣꯝꯗꯒꯤ ꯇꯧꯔꯛꯏ ꯊꯪꯕ ꯃꯤꯀꯨꯞꯇ ꯂꯩꯔꯤꯕ ꯂꯧꯉꯥꯛꯅꯤ ꯁꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯃꯁꯥꯗꯣ ꯂꯦꯡꯉꯛꯄꯒꯨꯝꯅ ꯍꯥꯏꯔꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯤ ꯃꯗꯨꯗꯒꯤ ꯍꯦꯝꯕ ꯃꯇꯨꯡ ꯍꯜꯂꯔꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤꯕ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯈꯣꯟꯖꯦꯜꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒꯨꯝꯅ ꯂꯧꯐꯝꯗꯨꯗ ꯂꯩꯈꯤ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯪꯒꯣꯜꯗꯨꯗ ꯃꯃꯥꯒ ꯌꯥꯏꯁꯅꯥꯒ ꯂꯩꯔꯝꯂꯤꯕꯗꯨ ꯄꯥꯈꯠꯂꯤ ꯎꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯅꯤꯃꯛꯇꯨꯗ ꯇꯝꯃꯤ ꯑꯃꯠꯇ ꯆꯤꯊꯕ ꯂꯩꯇꯅ ꯃꯗꯨ ꯇꯥꯔꯨꯕꯗ ꯊꯥꯕ ꯍꯦꯟꯅ ꯄꯥꯈꯠꯂꯤ ꯏꯕꯨꯡꯉꯣ ꯆꯪꯉꯛꯑꯣ ꯃꯆꯥꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯃꯃꯧ ꯃꯆꯥ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ ꯇꯃꯣꯁꯤꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯍꯦꯛ ꯂꯣꯟꯁꯤꯜꯂꯒ ꯏꯃꯨꯡꯗ ꯂꯩꯈꯤꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛꯇ ꯀꯨꯞꯂꯔꯤꯕ ꯁꯔꯨꯒ ꯏꯒ ꯌꯥꯅꯅ ꯀꯨꯞꯂꯔꯤꯕꯁꯤꯕꯨ ꯁꯨꯔꯨ ꯅꯩꯅ ꯃꯔꯦꯡ ꯆꯠꯄꯒꯨꯝꯅ ꯇꯧꯔꯛꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯃꯄꯥꯜ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯁꯤ ꯍꯥꯏꯔꯒ ꯀꯥꯡꯒ ꯂꯨꯈꯥ ꯐꯥꯛꯂꯒ ꯌꯦꯡꯕꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯖꯤꯛ ꯂꯩꯔꯝꯂꯤꯕꯗꯨ ꯃꯗꯨꯕꯨ ꯈꯨꯗꯛꯇ ꯃꯃꯧꯗ ꯍꯥꯏꯔꯒ ꯃꯩ ꯊꯥꯒꯠꯂꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗ ꯍꯦꯛ ꯊꯥꯕꯗꯒꯤ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯒ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯁꯤꯍꯧꯅ ꯇꯧꯔꯛꯂꯕꯗꯨꯗ ꯃꯪꯒꯣꯜꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝꯅ ꯑꯣꯛꯊꯣꯛꯂꯒ ꯌꯨꯔꯤ ꯃꯈꯥꯗ ꯊꯥꯗꯕꯅꯤ ꯆꯦꯡꯕꯨ ꯀꯔꯤꯁꯨ ꯂꯥꯎꯈꯤꯗ꯭ꯔꯦ ꯁꯨꯝꯅ ꯇꯧꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯣꯝꯗ ꯐꯤꯃꯨ ꯁꯦꯠꯂꯕ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯃꯄꯥꯈꯛ ꯐꯥꯠꯄ ꯑꯃꯈꯛ ꯂꯦꯞꯂꯔꯒ ꯌꯨꯝꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤꯕꯗꯨ ꯍꯦꯝꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯆꯠꯊꯣꯛꯈꯤꯒꯦ ꯇꯧꯕꯗ ꯊꯕꯥꯅ ꯏꯕꯨꯡꯉꯣ ꯆꯠꯈꯤꯅꯣ ꯃꯆꯥꯕꯨ ꯐꯥꯔꯤ ꯃꯃꯧꯗꯨꯁꯨ ꯀꯤꯅ ꯂꯩ ꯆꯠꯈꯤꯅꯣ ꯏꯕꯨꯡꯉꯣ ꯆꯠꯈꯤꯅꯣ ꯅꯣꯏ ꯃꯈꯥꯗꯒꯤ ꯀꯨꯝꯊꯈꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯧꯊꯣꯛꯂꯤꯕꯅꯤ ꯆꯠꯈꯤꯅꯣ ꯃꯁꯤ ꯃꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯃꯤ ꯅꯠꯇꯦ ꯏꯃꯥ ꯑꯌꯨꯛꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣ ꯑꯩꯅ ꯎꯔꯤꯕꯗꯨꯁꯨ ꯃꯤꯇ꯭ꯔꯪꯅꯤ ꯃꯁꯤ ꯇꯥꯟꯅꯔꯒ ꯍꯥꯠꯍꯧꯔꯒꯦ ꯏꯃꯥ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯂꯝꯗ꯭ꯔꯦ ꯆꯦꯡꯃꯥꯡ ꯃꯥꯡꯈꯤꯕꯒꯨꯝ ꯀꯔꯤꯅꯣ ꯏꯃꯥ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯂꯥꯛꯑꯣ ꯃꯃꯧꯒ ꯃꯆꯥꯒꯗꯨꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈ꯭ꯔꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯣꯡꯗꯨꯗ ꯃꯍꯥꯛꯅ ꯉꯥ ꯊꯥꯗꯅ ꯂꯩꯔꯔꯤ ꯊꯕꯛ ꯏꯕꯦꯝꯃ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯀꯌꯥꯝ ꯂꯩꯔꯤ ꯏꯃꯥ ꯍꯧꯖꯤꯛ ꯊꯥꯈꯤꯕꯗꯨꯅ ꯂꯣꯏꯔꯦ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯏꯃꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔꯈꯛ ꯉꯥꯏꯔꯕꯅꯤ나 ꯂꯥꯏꯅ ꯉꯝꯂꯛꯂꯤ ꯀꯣꯜꯁꯤ ꯑꯉꯟꯕ ꯃꯇꯝꯗ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯔꯣꯏ ꯉꯁꯤꯗꯒꯤ ꯏꯃꯥ ꯑꯩ ꯋꯥꯈꯜꯁꯦ ꯄꯨꯡꯁꯣꯟꯗ ꯁꯣꯟꯖꯜꯂꯤꯗ ꯏꯃꯥꯅ ꯑꯗꯨ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯌꯨꯝ ꯍꯣꯡꯁꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯔꯕꯗꯒꯤ ꯊꯕꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯒ ꯁꯨꯠ ꯀꯞꯈꯤ ꯌꯥꯏꯁꯅꯥꯁꯨ ꯀꯔꯤꯅꯣ
ꯇꯥꯗꯅ ꯏꯃꯥ ꯄꯨꯡꯁꯩꯗ ꯁꯩꯕꯤꯔꯤꯕꯗꯨꯕꯨ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯃꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯗꯨꯕꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ. ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯥꯕꯥꯒꯤ ꯃꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥꯔꯣꯜ ꯂꯣꯠꯇꯨꯅ ꯊꯝꯕ ꯂꯩꯔꯕ꯭ꯔꯥ? ꯌꯨꯝ ꯍꯣꯡꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕ ꯁꯤꯒꯤ ꯄꯥꯎꯈꯣꯡ ꯑꯁꯤꯃꯁꯨ ꯍꯦꯃꯒꯤ ꯃꯐꯝꯗ ꯐꯪꯂꯛꯂꯕꯅꯤ. ꯃꯃꯥꯒꯤ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯋꯥꯐꯝ ꯈꯔ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯈꯟꯈ꯭ꯔꯦꯗꯣ.